Order yaodana printing press karada BOSEM lairik namlamle aranba thong asi BOSEM numit humnigi manungda sengdokadabani AMMSO Board of Secondary Education Manipur BOSEM da lairik nambagi register tawrba lanai printing farm kharana chaliba academic season asigi printing order fangdringaida authority yauna sendong yenaminaba huran minabu manba moongda lona printing press kharada lairik namlamle haina wakat lakpadigi all Manipur Muslim Students Organization AMMSO gi president KS Ayub Sahana press thadorakpa charol amana yengsilubada achumba oiramle hairi Jahi khudingi printing farm house singna BOSEM gi authority ga faminaduna class 1 dagi 10 fawbagi oiba tongan ba lairik sing namthoktuna mahiroi singda phangalibani aduda BOSEM gi hologram yauna printing press kharana lona lairik namlamliba asimakti crime amani Kunagi education asibu lalol pot amagum chathabani haina lawroidabagi maram laite Board of Secondary Education Manipur BOSEM gi authority yauna hiram asida chauna chenarum gari haina AMMSO na chena thaji hairi Cherol asina hairabadi AMMSO na lairiba makhaidi asigumba makalgi crime asi maru phangna muthatribu fawba lanthengna khigani haina leibak miyamda khanghalakli loinena pumnamak asigi ultimate authority oriba BOSEM numit humni gi manungda leibak miyamda hiram asigi matangda sengdokadabani Karigumba masibu taraina lawduna chamamnaba sikokhandrabadi AMMSO na tumina yengduna leithokdoi makha taba democratic oiba khongjung sangsinnaba sem saba loire hairi Cherol asin hai puksel sengdaba singna khulingduna Laingak lamdam amadadi asoiba sing punna maril tengthokpa sengdokpa ngamdrabadi chawkhat lamjelda khunai maning halakpa haibasi hauna sani nesanama human resource semgatuna ahongu purake haibadi education gi tangai fadaba lei haibasi mipum khudingmakna khanglabasu masibo transparency amadi accountability leiba loisang natraga body amu oina thambadi aikoi miyamna ngamdri hairi Cherol asin hai haukiba ticket kaya apumba amadi amotpa amago miyamna khanaduna lakliba education system asida chumthoknaba maikei kayadagi thoksel thorang yatmin aduna kanna honarabasu aranba thoksel natraga lana toksilba muyu yaurakpada puksel sengna lengak namara leirbu authority aduda thoburel sing amadi aranba asuba chathabada general sing chairak matam chana phangandaba sina lamdama sida lengak pasingda miyamgi thajaba leihande hairi